Ngasigi wari asi Robert kauba nupa amagini. Robert ghost hunter ama oirami. Mahak ghost hunting tauba yamna pamjarami. Mahak India ta natana malemgi ayamba hunted oiba mafamsingda chatuna mafam aduda leiriba Bhoot mayam adubu fanaba honarami. Adubu haujik Robert tamthiraba thokdok ama thokkadaba oirami. Thokdok aduda mahak masamag Bhoot sing adugi makuta achobada samada tarubadagi mahaki mapunsi adu pungon olami. Haina balay madudi America gi outskirt ta mallaba yumjao ama lay. Yumjao adu matam amada yamna fajaraba yumjao ama oirami haina su hainai. Yumjao adu da lairamba nupi adu hingsabi ama oirami. Nupi aduna yumjao adu da thabak suduna lairamba misingi mangaksam kathatuna laida badli katlami. Yumjao adu da thabak suduna lairamba mi khudingmak chahi animuki matungda mafam khangdana manglami. Matamna hujilakpaga mafam adugi mising aduna wafam asigi maramda khanglakpadagi yumjao adubu maikei maribaktagi koisilaga mai thadoklami. Numit adudagi yumjao adu mallaba yumjao ama oina leirakibani. Robert yumjao aduda chatuna ahing ama yumjao adugi manungda leinabagi plan taurami. Mahaki gari adu thauduna yumjao aduda laglami. Yumjao adugi mapanda yamna kanna nuksisu silami. Robert gari adu mapanda khamlamlaga yumjao adugi manungda changki. Yumjao adugi manung adu maina chakibadagi musin murami amadi yumjao adugi faglang adu mafam ayambada machet kairami. Robert mahaki camera adu on tauduna yumjao adugi manungda changlami. Yumjao adugi manungda hek changbaga Robert ta mahaki makok aduda karigumba pot amana laktuna thomlambagum taurami. Maduda Robert na maning mamang leithoktuna koyeng yenglami. Adubu mafam aduda karimata leiba uramde. Robert yumjao adugi manungda amuk changlami. Handakti mahaki makud aduda pot ama laktuna thomjilami amadi mahaki makud adudagi camera adu nathoktuna leimaida tarami. Maduda Robert na mahaki mobile gi torch adu thalami amadi mafam adugi akoibada koyeng yenglami. Robert na yumjao adugi mathakta Setpi khara mahum saduna yanduna leiba urami. Yumjao adugi kachinda mirangi mahum ngakta saduna leirami. Yumjao adugi faglangda photos kharasu thetuna leiba urami. Photos sing adugi marakta photo amadi hingsabi adugi photo oirami. Robert na mahaki camera adu khungalami amadi amuka yumjao adugi manung adugi video adu namla duna amuk manungda changlaklami. Handaksu amukasu kariguma pot ama laktuna mahaki mamaida yamna kanna thomjilami amadi mahak makhada onthaduna tarami. Yamna tan chanana Robert ki meaning adu mahaki camera adu da namliba video adu da tarami. Robert mahaki phone adu da mahakna record taukiba video adu yenglami. Robert na ukiba adu mahak thajaba ngamlamde amadi masa pumbagi tu adu chapyunglami. Yumjao adugi manungda mafam pumnamakta akakpa mi makok mayam ama koipai paiduna leirami. Mi makok sing aduna Robert pumunna yengduna karigumba wa ama hairaklami. Robert na makhon adu lekhatuna tanaba honarami. Maduda mahakna karigumba khonjel kaya ama tarami. Mafam asidagi yamna thuna chatko. Ilai mafam asida karigino mafam asida kaito. Nangsu aikhoiduna warning aikhoiduna warning bro. Aduta sunatana akakpa mi makok sing adugi asiba haksang sing adu leibaida taduna leiramba uki. Madu pumna magadu ubada Robert yamna kirami. Mahak khudakta hugalami amadi amuka mahagi camera adu on tauduna pumna mag record taurami. Mahakna mahaki camera adu da karimata uba fanglamde. Mahakna recording adu off taurami amadi video adu yenglami. Recorded video adu da amukasu mahakna akakpa mi mayam amaki makok paiduna leiba urami. Mi makok mayam aduna mahakpu laura duna mafam adudagi chatkhinaba haiduna hairami. Matang atuda Robert na mahaki phone aduda yumjao aduda leiramba hingchabi adu urami. Nupi adugi mamai adu musin murami. Yumjao adugi faglangda maina chakibadagi muba adugumna murami. Nupi aduna Robert bu yamna munna yengduna mafam aduda leptuna leirami. Amadi Robert bu yengduna nofet tauduna leirami. Robert na mahaki camera adu yamna thuna khungalami amadi mafam adudagi chelaklami. Adubu ikhang khangaudana nupi aduna Robert pu maninglomdagi farami. Robert mafam adudagi lengba fong ngamlamde.
mahakna uchinna chinna yamna kanna honaraba matungda nupi adugi makhutagi nathoklami amadi yumjao adugi manungdagi chenthoraklami mahak yamna thuna mahaki gari adugi manungda famlami amadi gari adu start tawduna mafam adudagi chenduna laklami gari adu khara thauduna yumjao adudagi khara thapna laklaba matungda ikhang khangaudana mahakna mahaki gari adugi maningi seat aduda yumjao adugi manungda urakhiba hingchabi nupi adu phamduna leiba urami nupi adu hojiksu Robert pu yamna munna yengduna leirami matang aduda truck ama ikhang khangaudana kanna thauduna laklami amati Robert ki gari adubu thomjilami Robert mafam aduda yamna wana amati singamdana sikhi Thaudok adugi matungda police na investigation tawba matamda police na Robert ki camera adu phanglami police sing aduna camera adu da record tawrakiba video sing adu yenglami adubu makhoina camera adu da akakpa mi sing adugi makok sing adu amata uramde makhoina camera adu da Robert masamakna yamna kana kana lauduna masa mathanta wari sanabagi video ama urami karigi laina mafumasida sibalai nang so course maina oni wala chalo mafumasidagi Facebook ta Manipuri horror story gi Facebook page fu follow tawiramo loinana karigumba wari asu mayamna pambi targadi channel asibu subscribe tawiramo amadi video asibu like and share amam ta tawiramo mathangi video da amuk unarasi habsiga loinana yangkopam loyangan mana mayam pumna mukti kainabagi yathang nizari